ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯨꯏꯔꯦ ꯌꯥꯝ ꯁꯥꯡꯉꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯁꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯄꯥꯏꯔꯤꯕ꯭ꯔꯥ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯄꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯨꯀꯤꯒꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕ ꯈꯔꯅ ꯄꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯣ ꯂꯥꯟ ꯍꯥꯏꯒꯗ꯭ꯔꯥ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯡꯁꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯆꯞꯁꯤꯜꯂꯛꯄꯒꯤ ꯐꯤꯚꯝ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯎꯏꯀꯣ ꯍꯥꯟꯅ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯁꯤ ꯃꯊꯧꯁꯤ ꯀꯥ ꯍꯦꯟꯅ ꯇꯧꯔꯝꯗꯕꯗꯨ ꯈꯖꯤꯛ ꯈꯖꯤꯛ ꯇꯧꯔꯛꯄꯒꯤ ꯃꯃꯤꯁꯨ ꯑꯩꯈꯣꯏ ꯎꯏꯌꯦꯕ ꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯟꯗꯛꯇ ꯂꯩꯃꯈꯣꯡꯒꯤ ꯑꯦꯔꯤꯌꯥ ꯍꯥꯏꯇꯥꯏꯀꯣ ꯑꯗꯣ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯂꯩꯂꯣꯟ ꯋꯥꯏꯐꯩ ꯉꯁꯤꯁꯨ ꯑꯗꯨꯝ ꯇꯧꯏ ꯑꯣꯄꯔꯦꯁꯟ ꯇꯧꯏ ꯀꯣ ꯌꯥꯝ ꯀꯟꯕ ꯑꯣꯄꯔꯦꯁꯟ ꯇꯧꯏ ꯑꯗꯣ ꯁꯣꯔꯁꯁꯤ ꯃꯌꯥꯝꯅ ꯍꯥꯏꯕꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤ ꯈꯔ ꯑꯃ ꯑꯗꯨꯋꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯅ ꯃꯥꯏꯄꯣꯛ ꯁꯤꯟꯅꯔꯒ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯑꯒ ꯁꯔꯦꯟꯗꯔ ꯇꯧ ꯍꯥꯏꯕꯒꯤ ꯂꯥꯎꯕꯒꯤ ꯄꯥꯎ ꯇꯥꯕ ꯑꯗꯨꯐꯥꯎ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯗꯦꯟ ꯃꯗꯨꯗ CRPFꯅ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯑꯩꯈꯣꯏ ꯇꯥꯔꯦ ꯑꯗ ꯀꯣꯟꯁꯥ ꯈꯨꯟꯁꯨ ꯇꯧꯔꯦ ꯉꯥꯛꯇꯪ ꯇꯧꯏ ꯗꯦꯟ ꯑꯁꯤꯒꯤ ꯂꯩꯂꯣꯟ ꯋꯥꯏꯐꯩꯁꯨ ꯇꯧꯏ ꯃꯔꯨꯗꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯀꯩꯅꯣꯃ ꯂꯝꯒꯤ ꯌꯦꯠꯅꯕꯁꯨ ꯂꯩ ꯑꯗꯨꯒ ꯗꯦꯟ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯅꯗꯕꯁꯨ ꯑꯗꯨꯝ ꯂꯩ ꯑꯁꯤꯃ ꯑꯩꯈꯣꯏꯅ ꯊꯥꯏꯅꯗꯤ ꯍꯧꯅ ꯑꯗꯨꯝ ꯈꯪꯉ ꯂꯥꯛꯄ ꯄꯣꯠ ꯑꯃꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯅꯠꯇ꯭ꯔꯒꯗꯤ ꯊꯥꯡ ꯇꯦꯟ ꯄꯥꯏꯅꯔꯒ ꯍꯥꯠꯅꯕ ꯁꯨꯅꯕ ꯍꯥꯏꯕꯗꯨꯗꯤ ꯀꯌꯥ ꯇꯧꯅꯗꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯗꯦꯟ ꯃꯥꯏ ꯈꯨꯟ ꯈꯨꯟꯗ ꯑꯗꯨꯝ ꯂꯩꯅꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯁꯤ ꯂꯥꯛꯀꯥꯟꯗ ꯅꯣꯡꯃꯩꯗꯨ ꯂꯣꯏ ꯂꯧꯈꯠꯈ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦꯗꯅ ꯑꯗꯨꯅ ꯅꯣꯡꯃꯩ ꯐꯥꯒꯠꯅꯅꯕ ꯏꯔꯥꯡ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯟꯅ ꯗꯒꯤ ꯍꯧꯅ ꯒꯃꯦꯟꯅ ꯂꯧꯔꯛꯄ ꯄꯣꯠꯇꯣ ꯍꯟꯗꯛꯇꯤ ꯀꯥ ꯍꯦꯟꯖꯟꯅ ꯃꯤꯠꯌꯦꯡ ꯆꯪꯉꯒ ꯑꯣꯄꯔꯦꯁꯟꯁꯤ ꯇꯧꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯗꯦꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯨ ꯐꯖꯅ ꯊꯝꯃꯦ ꯑꯩꯅ ꯅꯍꯥꯟꯋꯥꯏꯗꯒꯤ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯍꯥꯠꯅꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯍꯣꯔꯒ ꯂꯩꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯂꯥꯞꯁꯦꯁ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯁꯥꯡꯉꯛꯄꯅꯤ ꯗꯦꯟ ꯑꯗꯒꯤꯗꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯤ ꯌꯥꯝꯅ ꯇꯣꯏꯔꯛꯄꯅꯤ ꯌꯥꯝ ꯌꯥꯝꯈꯤꯕꯅꯦꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯏꯑꯕ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯉꯁꯥꯏꯒꯤ ꯀꯣꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯀꯣꯕ꯭ꯔꯥ ꯑꯁꯤ ꯃꯃꯤꯡꯗꯪ ꯄꯟꯕꯗꯗ ꯀꯨꯀꯤꯁꯨ ꯍꯥꯏꯐꯦꯠ ꯈꯧꯇꯛ ꯆꯥꯒꯨꯝꯕ ꯑꯃ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯏꯔꯥꯡ ꯃꯌꯥꯝꯁꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯍꯜꯂꯛꯏ ꯗꯦꯟ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯃ ꯀꯥꯞꯄ ꯍꯥꯠꯄ ꯑꯗꯩ ꯌꯥꯔꯔꯣꯏꯁꯤ ꯈꯪꯉꯛꯄ ꯀꯣꯕ꯭ꯔꯥ ꯊꯥꯖꯤꯜꯂꯛꯑꯅꯤ ꯀꯤꯗꯅꯕꯀꯣ ꯍꯧꯖꯤꯛꯁꯤ ꯃꯣꯏ ꯈꯨꯡꯒꯪꯁꯤ ꯍꯟꯗꯣꯛꯄꯒꯤ ꯐꯤꯕꯝ ꯑꯃ ꯑꯩ ꯂꯩꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯂꯧꯋꯦꯕꯀꯣ ꯁꯤ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯀꯥꯟꯗ ꯉꯁꯤꯁꯤ ꯈꯪꯍꯧꯗꯕ ꯗꯤꯕꯦꯂꯞꯃꯦꯟ ꯑꯃꯅꯤ ꯉꯔꯥꯡ ꯐꯥꯎꯕꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯔꯒ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯣꯏꯅ ꯆꯦ ꯊꯣꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯒꯃꯦꯟꯇ ꯗꯤꯃꯥꯟ ꯃꯌꯥꯝ ꯑꯃ ꯇꯥꯟꯕꯁꯨ ꯑꯣꯏꯗꯦ ꯈꯨꯗꯛꯇ ꯁꯗꯟꯂꯤ ꯊꯤꯡꯖꯤꯜꯂꯤ ꯀꯔꯤꯒꯤ ꯊꯤꯡꯖꯤꯜꯂꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯣꯏꯗꯪ ꯈꯜꯂꯒ ꯀꯣ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥ ꯈꯛꯇꯗ ꯑꯣꯄꯔꯦꯁꯟ ꯇꯧꯏ ꯁꯤꯅꯦꯕꯀꯣ ꯀꯩꯗꯧꯅ ꯃꯤ ꯇꯔꯨꯛ ꯀꯩꯗꯧ ꯍꯥꯠꯂꯣꯏꯅꯣ ꯆꯨꯝꯗ꯭ꯔꯥ ꯃꯤ ꯇꯔꯨꯛ ꯍꯥꯠꯂꯤꯕꯗꯨ ꯊꯤ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯊꯤꯔꯛꯈꯤꯅꯤ ꯐꯥꯔꯛꯈꯤꯅꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯐꯥꯔꯤꯗꯣ ꯃꯣꯏ ꯈꯨꯟꯗꯒꯤꯅꯤ ꯈꯨꯟꯗꯒꯤꯅꯤ ꯐꯥꯔꯛꯈꯤ니 ꯋꯥꯠꯂꯤꯌꯦ ꯌꯥꯝꯅ ꯌꯥꯝ ꯐꯥꯔꯛꯈꯤ니 ꯃꯌꯥꯝꯅ ꯍꯪꯉꯤꯁꯤ ꯂꯩꯂꯣꯟ ꯋꯥꯐꯩꯒꯤ ꯆꯤꯞꯇꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯪꯅꯔꯤ ꯅꯠꯇ꯭रो ꯃꯌꯥꯝꯅ ꯑꯗ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯪꯅꯔꯤ ꯅꯠꯇ꯭ꯔꯣ ꯃꯥꯏ ꯐꯥꯖꯔꯛꯈꯤ니 ꯃꯊꯪ ꯃꯊꯪ ꯃꯥꯏ ꯐꯥꯔꯛꯈꯤ니 ꯃꯣꯏ ꯀꯩꯁꯨ ꯀꯟ ꯉꯝꯄꯣꯟꯇꯦ ꯍꯧꯖꯤꯛꯇꯤ ꯆꯦꯜꯂꯝꯒꯅꯤ ꯂꯣꯜꯂꯝꯒꯅꯤ ꯈꯨꯜ ꯑꯃꯗ ꯅꯠꯇ꯭ꯔꯥ ꯇꯞ ꯇꯞ ꯇꯧꯔꯛꯈꯤꯅꯦꯕ ꯁꯤꯕ ꯄꯣꯠꯁꯤꯃ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯁꯤ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯗꯦꯟ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯗꯨꯝꯅ ꯅꯥꯀꯜ ꯑꯃꯅꯤ ꯑꯇꯣꯞꯄ ꯗꯤꯃꯥꯟ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯁꯤꯡꯅ ꯍꯧꯖꯤꯛꯁꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯃ ꯇꯧꯏ ꯀꯣ ꯕ꯭ꯂꯣꯀꯦꯠ ꯇꯧꯏ ꯕ꯭ꯂꯣꯀꯦꯠꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯄꯨꯁꯟꯕ ꯑꯃꯠꯇ ꯆꯠꯍꯟꯗꯦꯀꯣ ꯇꯝꯄꯥꯛ ꯌꯧꯕ ꯄꯣꯠꯁꯨ ꯑꯗꯨꯝ ꯆꯠꯍꯟꯗꯦ ꯃꯣꯏ ꯊꯤꯡꯖꯤꯜꯂꯒ ꯊꯝꯃꯤ ꯅꯥꯒꯥꯒꯤ ꯑꯦꯔꯤꯌꯥꯗ ꯊꯤꯡꯉꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯂꯩ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯁꯤ ꯑꯗꯨꯝ ꯆꯠꯊꯩ ꯀꯣ ꯌꯥꯝ ꯏꯁꯇ꯭रिꯛ ꯑꯣꯏꯅ ꯆꯠꯊꯩ ꯍꯥꯟꯅꯗꯤ ꯄꯣꯠ ꯆꯩ ꯂꯧꯕ ꯂꯥꯛꯑꯝꯕ ꯅꯥꯒꯥꯒꯤ ꯈꯨꯜꯁꯤꯡꯗ ꯂꯩꯕ ꯂꯥꯛꯆꯔꯝꯕ ꯀꯨꯀꯤꯁꯤꯡꯁꯨ ꯑꯝꯇ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯣ ꯀꯤꯕꯗꯒꯤ ꯑꯝꯇ ꯂꯥꯛꯅꯈꯤꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯒꯤꯗꯤ ꯇꯝꯄꯥꯛꯂꯣꯝꯗꯁꯨ ꯀꯩꯗꯧꯔꯦ ꯏꯝꯐꯥꯜꯗ ꯆꯪꯕ ꯃꯣꯏ ꯉꯝꯗꯦ ꯑꯗꯣ ꯏꯝꯐꯥꯜꯗꯒꯤ ꯄꯣꯠꯁꯨ ꯄꯨꯅꯕ ꯍꯣꯠꯅꯕꯁꯨ ꯅꯥꯔꯣꯟꯗ ꯅꯠꯇ꯭ꯔꯒꯗꯤ ꯐꯣꯡꯅ ꯃꯣꯏ ꯄꯨ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯀꯥꯡꯄꯣꯛꯄꯤꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕ ꯃꯐꯝ ꯑꯃ ꯍꯧꯖꯤꯛꯁꯤ ꯑꯣꯏꯔꯦꯕꯀꯣ ꯆꯨꯔꯆꯥꯟꯄꯨꯔꯗꯤ ꯈꯔ ꯐꯩꯌꯦ ꯆꯨꯔꯆꯥꯟꯄꯨꯔꯁꯤ ꯍꯧꯖꯤꯛꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯤ ꯃꯤꯖꯣꯔꯥꯝꯗꯣ ꯍꯥꯡꯕꯅꯤꯅ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯐꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ LPG ꯁꯤꯂꯤꯟꯗꯔ ꯑꯃꯒꯤ ꯃꯃꯜꯁꯦ ꯕ꯭ꯂꯦꯛꯇ ꯂꯨꯄꯥ 3,000ꯒꯨꯝꯕꯗ ꯑꯗꯨꯝ ꯐꯪꯉꯦ ꯍꯥꯏ ꯑꯗꯣ ꯀꯥꯡꯄꯣꯛꯄꯤꯗꯤ 5,000 ꯌꯧꯋꯦꯅ ꯍꯥꯏ ꯑꯩ ꯁꯨꯝ ꯇꯥꯕꯩ ꯋꯥꯅꯤꯀꯣ ꯑꯂꯨ ꯀꯤꯂꯣ ꯑꯃꯗ ꯂꯨꯄꯥ 100 ꯄꯤ ꯀꯣ ꯑꯗꯨꯒ ꯗꯦꯟ LPGꯁꯤ ꯐꯪꯅꯗꯗꯅ ꯍꯧꯖꯤꯛꯁꯤ ꯁꯤꯡ ꯌꯥꯟꯕ ꯆꯠꯅꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯅꯔꯦꯅ ꯍꯥꯏꯌꯦꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏ ꯊꯦꯡꯅꯩ ꯑꯗꯨꯅ ꯆꯥꯕ ꯐꯪꯉꯛꯇꯕ ꯊꯛꯄ ꯐꯪꯉꯛꯇꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯄꯅꯤꯅ ꯅꯍꯥꯟꯁꯨ MLA ꯑꯃ ꯂꯥꯛꯑꯝꯕꯒꯤ ꯄꯥꯎ ꯃꯌꯥꯝ ꯂꯣꯏ ꯍꯥꯏꯅꯔꯤꯗꯨꯅꯤ ꯍꯧꯈꯠꯂꯛꯈꯤꯕꯒꯤ ꯂꯥꯛꯑꯝꯃꯤꯗꯨꯅꯤ ꯀꯨꯀꯤꯒꯤ ꯈꯔꯒ ꯂꯥꯛꯑꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯃꯣꯏꯒꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡꯗꯨ ꯌꯧꯍꯟꯕꯤꯌꯣꯅ ꯍꯥꯏꯔꯝꯃꯤꯗꯨꯅꯤ
natra harami aduga adum sakhi maitai kaim haiti natra kaim haiti kaim thingdi natra moi adum lai lak pacha phong na lai adum sakhi pacha adum sakhi dang ta lak pana te ron lak pana te bako adum sakhi sumaina le aduga tawdadi sana thangna pusan ba pochai pusan ba haibadudi hojik maki oinadi kanamta na moi mateng pangde moi na pusan banata banina mina pudu natro nepal kanu nepali singa then pangal gana pudu natro mayang na pudu natro adu mina yadaba mayam ama leibanina labidasu akoi nagagi isilna mayam tari maitei su tari banina adu da phongna purgadi yaro esi adum khangwani adu na kya pude naron da puigadi sum taiko simale adu lo na puba haibasinadi adugi ama miyam du thanga pote natro aduna adugi posung du tangai phadana posung du phangalu akhoi na hangwe di hangdu urabani lambi se aduna muk thinge na thingu boi wane natro thingu bane adu lambi thinga kansida manipur ga mena wari sarang godra akhoi khangde che thor kan khangwe wani ko che thor ai nga si kukin kanona kotun ko se ni thor ko se sida hari bang sagi demand mayam sing du loi haide ko sagi moi da khallaga operation tawbodu akhoi tahun binu amanum haragat ko ada kun ngaku mayam sing tuki matam du lusal lage kun ngahalaroi nadra sine bo moi hai singche marudi aduni aduga den atopadi ka dore ngasagi sana thakna ba polam phangdaba mayam do adugi do bu khul do yongna ba madugi do gamen thodang lobi usine nan emile lame representation mayam thare koi sana phangdre koi sana pi hoje hare india ga men da moi na se thare nadra adu pot am leire ado hojiti wakhal tamina ba yare hai wakal tamina yare tamina yare si kaino har kanda kangbu amana hojikta kuki orsu amors ko kangbu amana aikhoi si maning makha tamna leba pami manipur da yaw pamti hai se hojik demand to ya ba pot oide kaino har kanda moise nagagi area da nagasi tang da ba yati simale ko then maitai tang da ba yati lemina ba sinatro maitai su tungai naga tang da ba yati kuki tang da ba yati natra nagasu samani maitai tang da ba yati kuki tang da ba yati adu tangnar ka da amana tangnar ka da khoi je punna nungai ba kunai ama oi natro oi besina maram morga je aina sta han ba round sta ina hajen base akhoi gi economic blockade tawri si karigino natra karigino haiba pot ma khangadabni government ki tawham thokpa mathau amakhak tawrna bagi protest makal amane na khali protest di karino har ka da micham miam nagagi micham miam haliba singse haliba otliba nairiba mayam singse masil chenari basing thabak taw haibani chapcha ba thabak taw haibana natro adu thabak taw ka di hangdor kani na khali natra adu ka di ngai pot se akhoi gi matai su satpangam di kangpopi phawro satpangam di madu kana gumba kharana di ki bagi ni har kani kamai aki batu lehen da ba haibatu ni khoi na pami di natro aki ba phawri batu phawg dana bani aduna hojik kamai to gebu manipur da ingna sikna leiminaroi hai taragadi condition khakhtani amana kamai to ba kuki singna ngahak letana ngasagi kai hoba or na khanaba hoba amma to wi porse to oga national highway thing khunjung che tapak ta leiba mayam su sapiro yare ko khoi thingaroi sima ko adagi den naga sing su mugi lambi se no adu thingba thingdragadi akhoi su thingba toe haiba pot ama naga na haiba su sange sim lei ko kwadagi maru poti naga su kamai to gebu ngasagi administrative unit amagi makha da naga ta mayam se punni haiba pot se akhoi sare da tawre akhoi hojik tawroi madi pot da akhoi manipur se ingna sikna yaifana nungai na manipur ma nungai na ba pot ama se akhoi se madu da mai onsen lagani haiba pot ama sange adu da bi kuki na khoi su kamai to gebu no separate administration to natra musu tum tolkani nagara to di musu tokani adu gadi manipur je punna lemin na ba yare adu ga sakhot na ba miyeng di kamai to sige punna tana mina ba yare dana sungba gi pot ama khak lei adu natra gadi lanai gi kanglu ki miyeng da thabak tongna ba adagidi sola kandana punba adagidi kal kandana he khana ba gi phemse ai masi tok da bana phabra ai na sai tok thumse